ꯁꯤꯕꯣ ꯅꯪ ꯑꯗꯨꯝ ꯏꯁꯧꯗꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯀꯗꯥꯏꯗ ꯈꯔ ꯅꯪ ꯄꯩꯁꯥꯗꯣ ꯍꯣꯜꯂ ꯆꯠꯂꯤꯗꯨꯕꯣ ꯑꯩꯁꯨ ꯄꯩꯁꯥꯗꯣ ꯀꯌꯥꯝ ꯂꯩꯗꯅꯗꯣꯕ ꯅꯪ ꯖꯨꯋꯥꯔꯁꯤ ꯀꯌꯥꯝ ꯁꯥꯟꯅꯅꯤꯡꯒꯦ ꯖꯨꯋꯥꯔꯅ ꯀꯌꯥꯝ ꯁꯥꯟꯅꯅꯤꯡꯒꯦꯕ ꯅꯪ ꯖꯨꯋꯥꯔꯁꯤ ꯀꯌꯥꯝ ꯁꯥꯟꯅꯅꯤꯡꯒꯦꯕ ꯅꯪ ꯅꯪꯒꯤ ꯁꯤꯒꯤ ꯏꯁꯧꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯗꯣꯔꯤꯒꯦ ꯅ ꯌꯨꯝꯁꯤ ꯉꯥꯛꯇꯪ ꯆꯪꯉꯛꯄꯗ ꯏꯁꯧ ꯑꯗꯨꯝ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯏꯁꯧ ꯇꯧꯃꯟꯗꯅ ꯉꯁꯤ ꯄꯩꯁꯥ ꯃꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯗ ꯍꯟꯖꯤꯟꯒꯗꯕꯁꯦ ꯑꯗ ꯄꯨꯊꯣꯛꯏ ꯄꯩꯁꯥꯁꯤꯅ ꯄꯩꯁꯥ ꯃꯥꯡꯉꯤꯁꯤꯡꯗꯨ ꯐꯨꯒꯠꯂꯛꯇꯣꯏꯅꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯏꯁꯧ ꯂꯥꯡꯉꯁꯨ ꯗꯥꯎ ꯌꯥꯈꯠꯂꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯅꯤda ꯅꯨꯄꯤ ꯏꯁꯧ ꯂꯥꯡꯕꯤꯒ ꯂꯩꯃꯤꯟꯅꯕꯁꯦ ꯇꯜꯂꯦꯕ ꯑꯩꯁꯦ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯕꯣꯏꯔꯦ ꯁꯤ ꯅꯪ ꯉꯁꯤ ꯄꯩꯁꯥ ꯈꯔ ꯁꯤꯒꯤꯔꯕ ꯅꯪ ꯑꯩꯉꯣꯟꯗ ꯏꯁꯧ ꯂꯥꯡꯉꯤꯁꯦ 마기 누파도 주아 사네 하베데 까나기 누피나 하라우도리게바 하 하라우라우다 까나기 누피나 사도도리게바 아이가 사나리바 주아세 레바키 칼라가니 가봐 이몽지게 주아나 달라고 배사나 또 힘디 사르세 근데 난 로만 쟁이도 주아나 달라고 배사나니 난 로만 또 도이 배사면 안도 난 나도 랑시래 이셔도 랑리 주아지 망다 맨날 로로 버데 내내 배사 망이 면지 아도야 저 주아도 몰라디 또 하이바 이나베디 카도 강대도 카야 몰라디 또 하이바네바 세 난 로드링에 사나라도 주아니 가봐 난 지나딩에 되게 아두가 난 가이나버디 가슈나데 주아 가이나버디 거 뭐에 가봐 아두가 가시 하면 음식에 이거는 이셔 랑하고 수야를 나하고 부망망해 해보세 ꯀꯩꯅꯣꯝꯅꯤꯅꯦ ꯁꯤꯗꯤ ꯕꯦꯔꯥꯒꯤ ꯃꯤꯅꯤꯀꯣ ꯇꯧ ꯅꯪ ꯊꯣꯛꯄ ꯇꯧꯀꯣ ꯑꯗꯨꯒꯅꯦ ꯂꯣꯏꯅ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯣ ꯅꯪ ꯅꯌꯨꯝꯁꯦ 무슨 pesa ꯀꯩ ꯄꯩꯁꯥꯅꯣ ꯍꯥꯏꯁꯦ 무슨 pesa도 ꯑꯗꯨ ꯄꯩꯁꯥꯗꯨꯗꯤ ꯃꯔꯨ ꯍꯨꯟꯕꯩ ꯄꯩꯁꯥꯅꯦ nang uwara pa asal sahaja buka ini nanti ukuran nang pesa도 hongkong ini tahu sih kali gini apa malu tuh yang kono kunci piro adu matu piro ꯃꯔꯨꯞꯇꯣ ꯍꯌꯦꯡꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯃꯔꯨꯞꯇꯣ ꯍꯌꯦꯡꯗꯣꯔꯤꯒꯦ hayang nang nang pega na hauji chana jatuh sih kali pesawat yang jatuh loh nggak nang ini pesawat mangai nang kini natro ꯍꯌꯦꯡ ꯈꯨꯗꯛꯇꯗꯤ ꯀꯗꯥꯏꯗꯩ ꯄꯩꯁꯥꯅꯣ ꯅꯪꯅ ꯍꯨꯟꯕꯤꯗꯣꯏꯅꯣ ayo tuh pega yang tuh putoro awal apa yang ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦꯃꯦ as ayo di betan lewa nang di lo lebih nang nang nggak ada sih pak ꯑꯁ ꯀꯩꯗꯧꯔꯒꯦ ꯅꯪ ꯖꯨꯋꯥꯔꯁꯤꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯕ ꯃꯔꯨꯞꯀꯤ ꯄꯩꯁꯥꯗꯣ ꯅꯪꯅ ꯄꯨꯔꯒ ꯅꯪꯅ ꯖꯨꯋꯥꯔ ꯁꯥꯟꯅꯩꯁꯦ ꯅꯪ ꯖꯨꯋꯥꯔꯅ ꯍꯦꯟꯅ ꯂꯨꯔꯕ nang jual kayak gimana nanti maruki pesawat nang nang pega ada na ꯍꯩꯃꯥ jual sih namanya dia tuh ꯉꯁꯤ ꯂꯩꯇꯕ ꯄꯩꯁꯥꯁꯦ ꯅꯪ ꯍꯌꯦꯡ ꯀꯃꯥꯏꯅ ꯅꯪ ꯄꯤꯗꯣꯔꯤꯒꯦ aina thok pega di pega tuh kau Ya, awal apa nggak sahih kali gini nih nanti lebih nang betul tuh nungai loh dori ꯑꯩꯈꯣꯏ ꯄꯩꯁꯥ ꯋꯥ ꯅꯠꯇꯦ ꯅꯪ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗ ꯇꯣꯛꯑꯣꯗꯅ toda nih ya ada nih enggak nanti pesawat main nang kini natro ꯑꯗꯣ ꯄꯩꯁꯥ ꯃꯥꯡꯉꯤꯉꯩꯁꯤꯗ ꯇꯣꯛꯍꯧꯔꯣ ꯍꯥꯏꯕꯅꯤꯗana sen mana tuh betul benar kasihnya sahih kayak gini apa nih mayang ngasih tuh pesawat putoro coba ꯂꯩꯇꯦ ꯄꯩꯁꯥ ꯂꯩꯇꯦꯕ nang pesawat pira loh ꯄꯤꯔꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ putoro ꯄꯨꯊꯣꯛꯑꯣ loh pesawat kali gak pira ꯂꯩꯇꯦ ꯍꯥꯏꯕꯅꯦ loh ꯅꯪ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯅꯣꯁꯦ ꯌꯥꯔꯣꯏꯗꯅ ꯖꯨꯋꯥꯔ Tanda ꯁꯥꯟꯅꯕ ini awal pak ꯅꯪ ꯖꯨꯋꯥꯔ ꯁꯥꯟꯅꯕꯗꯣ ꯆꯠꯀꯅꯣ ꯍꯥꯏꯕꯅꯤ nang ay mana kiam kini semai isau lang dulu kayak mana ꯍꯩꯃꯥ ꯅꯪ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯇꯣꯛꯇ꯭ꯔꯤꯐꯥꯎ ꯂꯥꯛꯅꯤ loh ini nang lauru sih pemang yang mang apa nih ꯀꯩꯗ ꯃꯥꯡꯉꯕ ꯅꯪ ꯑꯩ ꯂꯧꯔꯨꯕꯩꯗꯤ ꯅang ꯁꯦꯟꯅꯕꯤ ꯅꯠꯇ꯭ro ꯑꯩꯅ ꯅꯪ nang nasi nabi mana nih nang ngasih pesawat mang ini aja ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ kayak jauh deh bilang kayak jauh deh napa ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ay ngarang na nanti pesawat mang ini kang ini terakhir nang atau ꯄꯩꯁꯥ tanang tadi ꯃꯥꯡꯕꯗꯣ ꯇꯣꯛꯑꯣꯕ ꯃꯥꯡꯉꯤꯉꯩꯁꯤꯗ ꯈꯪꯉꯕ ꯇꯣꯛꯑꯣꯕ toh ya mang ini kena tuh lagi mana kena tuh lagi pak ꯅꯪ ꯉꯁꯤ ꯅꯨꯃꯤꯠꯇ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯆꯠꯀꯅꯨꯗꯅ jatuh ya nanti canggung sih nang ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯇꯣꯛꯑꯔꯣꯏꯅ semi gimana mang itu untuk ikai jauh deh ikai gak ada nih ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯍꯦꯛ ꯆꯠꯄꯗꯅꯦ ꯑꯩ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤ siyo coba ikai memang pulak ponggoy deh ya ꯑꯩ ꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗꯅꯦ ꯆꯣꯡꯊꯔꯒꯅꯦ ꯁꯤꯅꯦꯕ ꯑꯩ ꯌꯦꯡꯉꯣ jong tharo siyo nih ꯊꯤꯜꯂ ꯁꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩ tillo siyo pak ꯌꯦꯡꯉꯣ ꯁꯤꯕ ꯉꯝꯗ꯭ꯔꯕ ꯅꯪ ꯆꯠꯄꯗ siyo ꯅꯪ ꯌꯦꯡꯉꯣ siyo sidoku ꯌꯦꯡꯉꯣ ꯍꯥꯏꯁꯤꯅꯤ ada betul ꯆꯠꯈꯤꯅꯨꯀꯣ ꯑꯩ ꯁꯤꯖꯅꯤꯀോ ꯅꯪ ꯑꯁꯤꯕ ꯍꯛꯆꯥꯡꯅꯦ ꯅꯪ ꯎꯖꯅꯤ ꯅꯪ aina halakpadane asi bone lerom laredana aduna nang leitradine ai wai sona sanare de so adum lai pesa bam bang halle amni da ngona sinabo do pai nang handa halo nang aina kaidaugyon ko nang aina dap phanam tawrabu yadraba natro nang aina kaidaugyon nang Ari, ale. Ay, sis. Bien mana? mani oza mai ba Ay, si. Thâu tham chân lục à? Da. Isa lục bàn phun ấy tao cái này. Đi nó có lại anh rồi coi xem. Hai lên làm. Không. oza mai ba ai gise wa aruba ka tang tana da ba yadraba aduna ne
ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯁꯤꯕꯨ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤꯔꯣ ꯅꯠꯇꯦ ꯅꯠꯇꯦ ꯑꯣꯖꯥ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯠꯇ ꯅꯠꯇꯦꯀꯣ ꯑꯩ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕꯁꯨ ꯁꯤꯟꯖꯔꯣꯏ ꯇꯧꯕꯇꯕꯨꯅꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯣꯖꯥ ꯍꯥꯏꯕ ꯖꯨꯋꯥꯔꯗꯅꯦ ꯂꯥꯏꯆꯨꯗꯅꯅꯦ ꯉꯥꯎꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯂꯩꯖꯔꯝꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯖꯨꯋꯥꯔꯗ ꯊꯥꯗꯣꯛꯇꯅꯅꯦ ꯑꯣꯖꯥ ꯍꯥꯏꯕ ꯂꯣꯏꯔꯦꯕ ꯑꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯖꯔꯝꯕꯗꯨꯃꯨꯛꯇ ꯀꯥꯏꯊꯣꯔꯛꯑꯕꯅꯦꯕ ꯖꯨꯋꯥꯔꯁꯤꯒꯤ ꯃꯩꯅꯅꯦ ꯃꯥ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗꯦ ꯏꯃꯨꯡꯗ ꯄꯣꯠ ꯆꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯁꯤꯅꯦꯕ ꯍꯣꯏ ꯄꯣꯠ ꯆꯩ ꯂꯩꯕ ꯉꯝꯗꯕꯇ ꯅꯠꯇꯅꯅꯦ ꯑꯣꯖꯥ ꯍꯥꯏꯕ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯉꯕꯅꯤ ꯅꯨꯡꯇꯤꯒꯤ ꯈꯠꯅ ꯆꯩꯅꯕꯁꯦ ꯃꯤ ꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯦ ꯑꯗꯣ ꯑꯣꯖꯥ ꯍꯥꯏꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯝ ꯁꯝꯖꯜꯂꯛꯅ ꯍꯥꯏꯔꯛꯑꯒꯦ ꯍꯥꯏꯔꯣ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯣꯖꯥ ꯍꯥꯏꯕ ꯃꯥꯒꯤꯁꯦ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗꯅꯕ ꯑꯗꯒꯤ ꯃꯥꯅ ꯖꯨꯋꯥꯔꯗ ꯂꯥꯏꯆꯨꯔꯤꯁꯦ ꯖꯨꯋꯥꯔ ꯆꯦꯁꯦ ꯍꯦꯛ ꯎꯕꯒ ꯃꯀꯣꯛꯁꯦ ꯉꯥꯎꯅꯕ ꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯏꯃꯨꯡꯗꯩ ꯃꯄꯥꯟ ꯊꯣꯛꯅꯤꯡꯗ꯭ꯔꯒꯗꯤ ꯃꯥ ꯖꯨꯋꯥꯔ ꯁꯥꯟꯅꯕꯁꯨ ꯆꯠꯇ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯃꯃꯥꯟꯅꯕ ꯂꯥꯛꯑꯒꯁꯨꯅꯦ ꯃꯃꯥꯟꯅꯕꯁꯦ ꯃꯥꯅꯅꯦ ꯃꯥꯏ ꯃꯃꯤꯠꯁꯤꯗꯅꯦ ꯁꯥ ꯀꯩ ꯑꯣꯏꯅ ꯎꯍꯟꯕ ꯑꯣꯖꯥ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯈ꯭ꯋꯥꯏꯒꯤ ꯃꯔꯨꯁꯦ ꯃꯥꯅ ꯑꯩꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯍꯟꯕ ꯏꯃꯨꯡꯗꯩ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯁꯤꯝꯇꯪ ꯇꯧꯕꯤꯌꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯏꯕꯦꯝꯃꯩ ꯊꯕꯛꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕꯀꯣ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯤꯕ ꯍꯣꯏ ꯑꯗꯨꯗ ꯁꯦꯟꯁꯤ ꯈꯤꯇꯪꯗꯤ ꯆꯪꯒꯗꯣꯏꯕꯀꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯃꯤꯅ ꯄꯤꯅꯔꯤꯕ ꯆꯥꯡꯗꯣ ꯑꯗꯒꯤ ꯇꯥꯗꯅ ꯑꯗꯨꯝ ꯄꯤꯖꯒꯦꯅ ꯆꯟꯅ ꯑꯗꯨꯅ ꯑꯣꯖా ꯍꯥꯏꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯅꯕ ꯑꯩꯗꯤꯅꯦ ꯌꯥꯔꯒꯗꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯅꯤꯡꯉꯕꯅꯦ ꯑꯣꯖꯥ ꯁꯦꯟꯗꯨꯕꯨ ꯄꯤꯔꯗꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯍꯥ ꯍꯣꯏꯅꯦ ꯁꯦꯟꯕꯨꯗꯤ ꯄꯣꯔꯛꯑꯦ ꯁꯦꯟꯗꯨꯕꯨꯗꯤ ꯄꯤꯗꯣꯏꯅꯤꯗꯅ ꯊꯕꯛ ꯑꯃ ꯇꯧꯔꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯁꯤꯗ ꯀꯩꯁꯨ ꯌꯥꯝꯅ ꯑꯔꯨꯕ ꯆꯪꯒ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯗꯣ ꯑꯗꯨꯝ ꯁꯦ ꯃꯥꯅ ꯆꯥꯒꯗꯕ ꯆꯥꯛ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯏꯁꯤꯡ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯦꯅꯤ ꯃꯥꯅ ꯆꯥꯒꯗꯕ ꯄꯣꯠ ꯑꯃ ꯍꯥꯞꯆꯤꯟꯒꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯗꯤ ꯁꯣꯜꯂ ꯄꯤꯔꯛꯀꯅꯦꯕ ꯅꯪꯉꯣꯟꯗ ꯑꯗꯨ ꯅꯪꯅ ꯇꯧꯒꯗꯕ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯋꯥꯗꯤꯅ ꯁꯦ ꯃꯟꯇ꯭ꯔꯗꯨ ꯄꯥꯜꯂꯀꯥꯟꯗ ꯄꯤꯌꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯥ ꯄꯥꯜꯂꯅꯤ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯄꯩꯁꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯃꯟꯇ꯭ꯔꯗꯣ ꯄꯥꯜꯂꯦ ꯈꯪꯉꯀꯥꯟꯗꯅꯦ ꯄꯨꯂꯞꯅ ꯍꯦꯛꯇ ꯈꯔ ꯍꯦꯜꯂꯞꯅ ꯑꯣꯏꯅ ꯄꯤꯔꯒꯦ ꯑꯣꯖꯥ ꯃꯥꯏꯕꯗ ꯁꯦ ꯑꯩꯅ ꯇꯧꯕꯗꯤꯅ ꯁꯣꯏꯒꯗꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯈꯪꯒꯅꯤ ꯑꯣꯖꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯣꯖꯥꯒꯤ ꯄꯣꯠꯇꯣ ꯑꯗꯨꯗꯤꯅꯦ ꯑꯩ ꯂꯧꯊꯣꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩ ꯃꯟꯇ꯭ꯔꯒꯤ ꯁꯣꯜꯂꯒꯅ ꯅꯪ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯉꯥꯛꯇꯪ ꯍꯦꯛ ꯂꯥꯛꯂꯣ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯀꯩꯅꯣꯗꯣ ꯁꯣꯏꯗꯅ ꯄꯣꯠꯇꯣ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯍꯣ ꯐꯔꯦ ꯑꯣꯖꯥ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯦꯀꯣ ꯑꯣ ꯐꯔꯦ ꯍꯥꯏꯕ ꯉꯟꯅ ꯍꯟꯕꯤꯔꯛꯑꯕꯣ ꯉꯁꯤꯗꯤ ꯄꯩꯁꯥ ꯃꯥꯡꯉꯛꯄ꯭ꯔꯣ ꯇꯣꯡꯉꯛꯄ꯭ꯔꯥ चलो सारे चलो उन्हीं चलो तो पैसा मांगा लाएंगे तो नहीं हम करें कथा ना वो तो रखन पैसा मांगबगीबु नंना वा ओइना खल्लिबा अदुगीबु पैसा ngasi मांगजुने हयेंने तोंगनबा सानरा लोरे खंगबा पैसा मांगोइ बो असर करने ना कना बने ना करें ना बना ती मेना बो ना बता सा का चलो बात बता के चलो आई सिंग गिलास अंत पुरके दो वारी सानजी को हममो ए गाना तो सेन माई है तुम करें कथा ना भी नहीं गाना असर यो खा रहे हो 이신 गिलासमा थक्चलो दुगने वारीदो फजना सानरजेबा ꯅꯪ ꯀꯔꯤ ꯌꯥꯝ ꯂꯩꯔꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯋꯥꯗꯨ ꯐꯖꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯟꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯗ꯭ꯔꯒꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕ ꯅꯪꯕꯣ ꯁꯦ ꯁꯤ ꯊꯛꯆꯜꯂꯨꯁꯦ ꯊꯛꯆꯜꯂꯨ ꯍꯥꯏꯕ ꯀꯔꯤꯅꯣ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ ꯁꯤ ꯍꯥꯟꯅ ꯊꯛꯆꯜꯂꯨ ꯑꯗꯨꯒꯅꯦ ꯑꯩ ꯋꯥꯗꯣ ꯍꯥꯏꯔꯒꯦꯕ ꯈꯪꯉꯕ ꯂꯣꯏꯅꯕ ꯊꯛꯆꯜꯂꯨ ꯀꯛꯀꯦ ꯀꯩꯗꯧꯔꯒꯦ ꯊꯛꯆꯜꯂꯣ ꯅꯪ 이신지고 ꯍꯩꯃꯥ 이신부 ꯀꯩꯗꯧꯔꯒꯦ 그냥 또 이니 나한테 턱보가 많아되네 야우리봐 야우지 어때 비로세 근데 혹시 그런 거 이니 주아기디 게 칼르노 ngasi tatlajune aina hayeng pesa myam piraga hayeng sanandani kwa ke ma sano
말이. Cái người quỷ gì này chú bỏ. Nâng là sẽ chỉ làm thật rồi với bạn này. Đâu? Mày lấy cái kia bên này rồi vậy thôi. Này rồi. Yếu nhiều mà tôi mình chỉ với bạn này rồi. Anh mà tôi không nghe kìa mà. Nó không có tổ với tôi nghe kìa. Habang mati mo niya kitang pang beer kira. Nó anh bao kìa mà tin số bằng nó nghe kìa. Nó nghe kìa. Diyan na dyan na siyempre. Nó nghe kìa bởi anh không nghe kìa. Dilaw dyan na dyan na siyempre rose. Dilaw pa na dyan siyempre rose. Xem nghe thì nó nặng tôi lấy này ai đây. Không xem người này. Ato nang juar siya na ba di dyan na roy dra. Ay có giỏi thằng nào rồi này. Ya, ay nang dyan na. Juar siya na ba dyan na roy dra ba? Sao rồi tôi cũng mà thở phát tôi tổ rồi. O to dyan na siyempre na ko. Ay ko siya dilaw siya na. Ai không nhỉ? Có gì chứ? Haiku, sama iba je haiku, mantra haiku, ay kamu jo sama iba je, ay gitu ko, palewane me. Yung ka tinungai le za ne se adu ga mo se se la mo chali mo yi ka khom chal mi mung do ai na khom ji ta sen dor bu nungai hale adu ga ai ga awama de pini kham de mo se mo si to ko mo sa o milai bro milai bro Kanano? o am to thoro Tolake. Power siya na. Cái đấy không tôi nó. Cái đấy thì đúng này. Oza mo ay boy de. Oza kakapiro. ai be ma ai nang jum si dana sa bla ai awama do adu bi bro ai jum chati Ato ay ne. Numit makani daga ngai biro ba. ngai ru ba Oza ay nu pa di tagi ni me. mangani esi kam khlang la ha yongo Oza, ha ma ti ani ohum mari so dile Oza nang bo ay nu pa di tani wa ni me. nang ma se ai ma ta lo na do ma den ka Oza may matu tadi daw bino ba. Taurage. Ay ba. Ang tama ay ko. Nang Oza ay chi na ba taw gi wa ni me ba. ai ki sa bu ko bro ai ki sa bu de bro ko ai se Oza nang bo ay nu pa di ta ni. nang ni pata do da ga se ai yum da awa na ta ni ai ki sa bu Nang bo sa mai ka nang bo. ma ai ki sa bu bro Oza ay tam na ngoi ba ko daw wala ko ni. Lúc ba cái rồi đi nào cái nào. Tama ba ko daw wala ko ni. mai ni bi ka se kam ba da ga do di Mình nó biết là muốn muốn suốt bao nhiêu cái nào rồi. Mình em này không? mo nang ni wa am bi ka le ko Nó nó Oza. nang ni bi de ge na ba du bi ohum ai yum da le ni ba adu de lai nang ni bi Oza ka sa bino ba si. nó dùng sức ra bạn. ai mo de ko sin da ni Anh ba thôi dùng cái này anh nó biết gì cái cái này rồi vậy. Lấy cái xong phát kia bà gì. Lấy cái đó lấy cái nó ba gì vậy. Anh nó biết gì mình yên ngủ được Hey, cái này. nang ni wa am bi ma le kai na sin ta de bu bi su ko mai Cái này mình yên ngủ anh nó biết gì đây. Bema, siyo dina, wa kai na de bro pa se Cái nó mà qua cái này vậy. Ha. Cái gì? Ở đây nó bây giờ cái nó mình nó biết gì mà nó qua cái này vậy cái nó. nang ba ja Thua mà cái này. Mình nó là thua mà cái mà gì. bo ma ta nang ba ja thom ta Cái đó bên này. thom ke Thua mà cái này. thom ke Nó mà là gì cái nó thua mà cái đấy. Nó thua mà cái. kutung ma tai ne Nó thua mà cái. Thua mà cái. Mà là gì cái nó. Nó thua mà cái gì. Anh cái bây giờ nó mình cái nó thua mà cái. Thì hắn nó gì cái nào nó. ku to ba mi ni pa sa nang pa sa to Đây, nó đi mà đi gì vậy? Mà đi cái này không? Thua mà nó. Nó mà tại cái này. bo chu kai Cái nó bắt thải luôn này. nang ni pa se ni ni na nang ni ta ke Nó bắt cái cái gì? Nang thua đi mà cái gì? Así por lo no cojones la que no me pues yo me lo conté pero no. No hay me dice, ay, no pina tenía, no le tomamos.